참나라가 참에 그래? 드라이 코코넛 방달래 방모로 nga chamba loire aduga thumga machuga kha to sale nga jam yame kilo mari kilo yam yame du na ko party nga ngai ga aduga koi ga dagi te bunga ta gi khang pate nga taw na se re nga me am taw loi bada nimita dore goji nga mari re maduna ma ko ge mami lo tho hom bo se taw ba ho do ro ya hojik nga taw loi salak to re se taw lo kai khro mong tha na kai bazari se am hai tre ngo loi samna na ga lai de sona kan na makok maru tawri makok mamai sile ya taw am lokhat le ama sona kan da tilok sobe kappe kai sabi sile le sobong biron doi ne sobong ga yendem ga mayang ton sile le a thong bai nakopi si se ma chu sang bane na ma si tingjan sa tingjan dri tingjan la se kitang khak lore si se oi kapiro na lấy xài miếng lẻ mà thèn nó dầu đấy nè nurse ngắt tên đi mua xe hay là xoan mà mang 2 gram nè duty lưỡi lại nè ở đâu mà ngã tàu làm sao mà có hàn cháo hầu là kia cháo hầu đi mà thì đã mà nó sẽ đấy cái nó xem mít lốc xoay bây giờ cặp pít xài cái đang hấp dẫn đấy ở đây mà thằng đâu gì lâu gì mình sẽ à bố er lốc xoay mà con lâu mà đi mà con lâu là ba trong này lắm đi nè ở ngoài đó mình đi đâu là mình gây gì thau ngầu ra châu lọc ta bagi lại xài bị sinh sào đi mình cái gì tôi vậy mình cái đâu vậy ai cái đâu bị mộng ta chị à đi không dễ cái suy mình rồi lắm mà rồi đó ye ngo ya ga da ok ka da ba tanam tilong mathang hap salan mamang da pura ka gi do khang bra cái singa hapa cái tanam ga singa ka ta lage buzari hon bigara na thongi sitang aina hape ko không badang iche na iche bidang sume iche apa ko sina nakopi mara nakopi chop chalo nakopi chu adugo mana mushi thong mani je to ne ya na dong ni hiro hawra ka dikai ba haro na Lasmi na hawtra di ka na susila ka sa yagan to silaga jaya gra thong ne me aloi hapsan gare sona kan iro ma ka kai tawal me da si ma kem na mang dre siyo de nga taw ba si lai re hojik jang ma tang si yo re Sina horen gi kemi sana samna lai kai kai no ma me am lai re po chai je ai thau to pano batu ka apta lage ai ahun lak su moro powder sidi kitang ai mami jini moro powder sidi batu kan khazane ngai gi namara suba không đâu không là học đi phải tani je friend khara mu thakcha ge hojik ki oina ka thakcha ge akwai nga thong ba mi je nga thong ức ta nek chai perfect ni ma yai ko ya re dana si hap ka da ba nga ma ni ke so ni ne khudol tau bi rak pani mumbai da le ni ke na akwai masal ne am za na ba na eno gi se rau ba gi hai ta da sa mi nau ni ma I chen ngam ne ki ma am yang view tin yo le di seda mahi ta hatcha laga kya to baya ani kunde gare ya ani na iron na bagi machak ni lon doi je na soibam ne alu ne morok ni ngari ni thum ne khadi gom ne mayang ba to ne kai wa laure khamen chim chala sin ma ra mu khaba si rong wa ko gi thongi ba ya siung si ba ni khadi yum masa small family is a happy family dun
ꯉꯥꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯦ ꯉꯥ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯁꯣꯅꯤ ꯏꯆꯦ ꯁꯣꯅꯤꯅ ꯄꯤꯔꯛꯏꯅꯦ ꯆꯩꯔꯥꯎꯕꯒꯤ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯧꯅ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯍꯜꯂꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯪꯉꯦ ꯁꯤꯗ ꯏꯆꯦꯅ ꯔꯦꯗꯤꯗ ꯂꯩꯕꯤꯔꯝꯃꯦ ꯑꯗꯨꯒ ꯊꯣꯡꯉ ꯆꯥꯔꯁꯤꯅ ꯃꯣꯏ ꯋꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧ ꯂꯣꯏꯔ ꯂꯥꯛꯑꯒ ꯑꯃꯨꯛ ꯁꯤꯗ ꯆꯥꯛ ꯊꯣꯡꯍꯜꯂꯦ ꯃꯆꯦꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯥ ꯍꯩ ꯍꯥꯎꯔꯅꯤ ꯋꯥꯎ ꯉꯥꯁꯦ ꯌꯦꯡꯉꯨ ꯉꯥ ꯈꯨꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯊꯔꯛꯇꯣꯏꯅꯦ ꯍꯣꯔꯦꯟ ꯌꯥꯝꯃꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯁꯤꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯃꯥꯏꯗ ꯆꯥꯛꯂꯨꯛꯇ ꯍꯥꯏꯗꯣꯏꯔꯥ ꯍꯥꯞꯄꯒ ꯊꯝꯃꯒꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯁꯤꯀꯣ ꯈꯥꯁꯤꯀꯣ ꯆꯦ ꯁꯣꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯅꯔꯁ ꯅꯔꯁ ꯄꯥꯔꯇꯤꯗꯒꯤ ꯋꯥꯔ ꯁꯨꯔꯨꯕꯤ ꯃꯌꯥꯝꯁꯦ ꯇꯧꯕꯤ ꯄꯥꯔꯇꯤꯗꯒꯤ ꯑꯗꯒꯤ ꯏꯆꯦ ꯃꯊꯛꯀꯤ ꯏꯆꯦꯁꯤꯅꯁꯨ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯑꯦ ꯁꯄ꯭ꯔꯥꯏꯠꯇꯣ ꯀꯩꯒꯣ ꯃꯊꯦꯜ ꯌꯥꯝ ꯑꯃꯅ ꯉꯥ ꯊꯣꯡꯉꯦ ꯑꯗꯨꯒ ꯏꯔꯣꯟ ꯇꯧꯕ ꯅꯨꯄꯤ ꯁꯤ ꯂꯩꯔꯦ ꯏꯔꯣꯟ ꯇꯧ ꯅꯨꯄꯤ ꯏꯔꯣꯟꯕꯅ ꯄꯔꯐꯦꯛꯅꯤ ꯁꯤꯅ ꯁꯤꯅ ꯏꯔꯣꯝꯕ ꯁꯣꯏꯕꯨꯝꯒ ꯌꯦꯟꯗꯦꯝꯒ ꯑꯂꯨꯒ ꯏꯔꯣꯝꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯧꯕ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯁꯦ ꯃꯤꯅ ꯀꯤꯖꯩ ꯍꯥꯏꯈ꯭ꯔꯕꯅꯤ ꯒ꯭ꯌꯥꯁ ꯃꯆꯥꯁꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟꯅꯩ ꯅꯠꯇ꯭ꯔꯥ ꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯥ ꯁꯤꯟꯅꯕ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯗ ꯌꯥꯗꯦ ꯃꯌꯥꯡ ꯃꯇꯣꯟꯒ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟꯒ ꯐꯗꯤꯒꯣꯝꯒ ꯍꯥꯞꯈ꯭ꯔꯦ ꯑꯇꯩ ꯏꯆꯦ ꯇꯤꯜꯍꯧꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯕ ꯍꯧꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤꯅ ꯊꯦꯡꯉꯦꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯦ ꯑꯁꯤꯗ ꯑꯃꯅ ꯀꯟꯅ ꯁꯂꯥꯛ ꯁꯣꯏꯔꯤ ꯑꯗꯨꯒ ꯁꯤꯗ ꯉꯥ ꯊꯣꯡꯕ ꯑꯝꯇ ꯍꯟꯗꯣꯔꯛꯑꯁꯤ ꯁꯤ ꯂꯩꯔꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯐꯗꯤꯒꯣꯝꯁꯦ ꯑꯍꯥꯟꯕꯗ ꯁꯧꯖꯈ꯭ꯔꯦ ꯑꯔꯣꯏꯕꯒꯤ ꯈꯔ ꯊꯥꯛꯄꯅꯤ ꯍꯣꯁꯇꯦꯜꯗ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯂꯩꯍꯧꯕꯒꯤ ꯏꯕꯥꯅꯤꯒꯤ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯒꯦ ꯃꯣꯏꯗꯣ ꯅꯪꯗ꯭ꯔꯦ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯂꯩꯔꯤꯅ ꯏꯕꯥꯅꯤꯒꯤ ꯈꯤꯇꯪ ꯈꯥꯏꯗꯣꯛꯄꯤꯔꯒꯦ ꯃꯣꯏꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯇꯔꯐꯣꯟꯒꯤ ꯂꯥꯏ ꯁꯩꯁꯣꯏ ꯃꯥꯟꯖꯜꯂꯒꯦ ꯇꯔꯐꯣꯟꯒꯤ ꯍꯩꯁꯣꯏ ꯁꯣꯏꯔꯤ ꯑꯁꯣꯝꯗ ꯁꯣꯏꯕꯅꯦ ꯀꯩꯅꯣꯗ ꯌꯥꯎꯔꯝꯕꯅꯦ ꯁꯣꯏꯕꯗ ꯑꯃꯨꯛꯀ ꯔꯥꯎꯟ ꯂꯥꯛꯄꯗꯅꯦ ꯑꯩꯈꯣꯏ ꯕꯨꯖꯥꯔꯤꯁꯦ ꯉꯥ ꯊꯣꯡꯕꯁꯨ ꯍꯩꯕꯅꯤ ꯌꯦꯟꯕꯁꯨ ꯍꯩꯕꯅꯤ ꯇꯨ ꯃꯥ ꯀꯟꯅ ꯌꯦꯜꯂꯤ ꯍꯧꯖꯤꯛ ꯄꯨꯡꯊꯣꯏꯅꯦ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯇꯣꯏꯁꯤꯀꯣ ꯄꯨꯡꯊꯣꯏ ꯑꯩ ꯂꯣꯜꯂꯤꯅꯤꯗꯨꯗ ꯀꯔꯤ ꯏꯔꯣꯝꯕ ꯀꯅꯥ ꯂꯣꯜꯂꯤꯕ ꯂꯛꯁꯃꯤꯅ ꯑꯗꯨꯁꯦ ꯁꯤꯔꯝꯗ ꯍꯥꯟꯅ ꯈꯤꯇꯪ ꯈꯥꯏꯗꯣꯛꯀꯣ ꯀꯩꯅꯣꯗ ꯂꯧꯊꯣꯛꯅꯤ 이런 바 옌비 탕탕 절리 ꯃꯣꯏ ꯃꯪꯒꯟꯁꯨ ꯃꯨꯟꯖꯥꯕ ꯁꯣꯏꯀꯣ ꯃꯀꯣꯛ ꯑꯃ ꯂꯧꯔꯥ 미 가나다나바나 아니 어금 어금니고 하비자 ꯉꯥꯅꯤꯀꯣ sida ꯃꯃꯣꯟ ꯆꯥꯕꯨꯛꯇ ꯉꯥ ꯇꯧꯕ ꯉꯥ ꯇꯧꯕ 나 이게 또 저도 또 가서 ꯃꯤ ꯈꯔꯅꯤꯅ ꯆꯞ ꯃꯥꯟꯅꯕ ꯍꯥꯞꯄꯕꯅꯤ ꯂꯣꯏꯕ 네. ꯆꯥꯕ ꯍꯧꯔꯁꯦ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯎꯋꯦ ꯍꯥꯏꯕꯩ ꯇꯣꯛꯄꯤꯁꯤꯀꯣ ꯍꯩꯅꯕꯤ ꯍꯧꯖꯤꯛ ꯆꯥꯕ ꯇꯣꯛꯑꯒ ꯀ꯭ꯋꯥꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯀ꯭ꯋꯥ ꯂꯩꯔꯤ ꯀ꯭ꯋꯥ ꯆꯥꯕꯩ ꯃꯇꯥꯡꯁꯦ ꯄꯟꯅꯔꯣꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯒꯦ ꯑꯩꯁꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯂꯥꯛꯀꯗꯕꯅꯦ ꯃꯣꯏ ꯑꯅꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔ ꯍꯜꯂꯛꯏꯅꯦ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯑꯐꯕ ꯄꯤꯅꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯁꯦ ꯀꯥꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯍꯧꯖꯤꯛ after finishing dinner ꯍꯥꯏꯔꯒꯀꯣ now going to eat this pan ꯆꯥꯛ ꯆꯥ ꯇꯣꯛꯄꯒꯤ maru ꯍꯧꯖꯤꯛ kara wale please give me some maru ꯀ꯭ꯋꯥꯇꯞꯄꯤ ꯃꯔꯨ ꯇꯥꯕ꯭ꯔꯣ ꯀ꯭ꯋꯥꯇꯞꯄꯤ ꯂꯩꯁꯥꯕꯤ dry coconut ledu ꯀꯔꯤ dry coconut ledu
제 하나 삐도요 삐그러. 이게 남겨 싸들이 미제 자야디 마디 록숭이 과자로 우말라게 수시라디 싸는 그런 남người 수시라디 그냥 하면 이렇게 수시라디 삐면 신나면 야 제야기 제야라. lupa kanai na duna Sino bidala sumi masama kin adu di umjangra ta thoi charo ye ani lon chalo de ani lon chalo मैं ना पर ना जाने ha to shibugo yare le shabe sing chat pa hogre